ꯖꯁꯇꯤꯁ ꯐꯪꯍꯟꯅꯕ ꯔꯥꯍꯨꯜ ꯒꯥꯟꯙꯤꯒꯤ ꯈꯣꯡꯆꯠ ꯅꯥꯒꯥꯂꯦꯟ ꯌꯧꯈ꯭ꯔꯦ꯫ ꯃꯤꯈꯜ ꯃꯃꯥꯡꯗ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯃꯅꯤꯄꯨꯔꯗ ꯂꯥꯛꯍꯟꯅꯕ ꯀꯪꯒ꯭ꯔꯦꯁꯅ ꯄꯥꯔꯂꯤꯌꯥꯃꯦꯟꯠꯇ ꯇꯛꯁꯤꯟꯕꯤꯌꯨ ꯍꯥꯏꯔꯛꯂꯦ꯫ ꯊꯧꯕꯥꯜ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯈꯣꯡꯖꯣꯝꯗꯒꯤ ꯉꯔꯥꯡ ꯈꯣꯡꯁꯥꯟꯕ ꯍꯧꯈꯤꯕ AICC ꯍꯥꯟꯅꯒꯤ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯑꯃꯁꯨꯡ ꯄꯥꯔꯇꯤ ꯑꯁꯤꯒꯤ ꯃꯀꯣꯛ ꯊꯣꯡꯕ ꯂꯨꯆꯤꯡꯕꯁꯤꯡꯒꯤ ꯃꯅꯨꯡꯗ ꯑꯃ ꯑꯣꯏꯔꯤꯕ ꯔꯥꯍꯨꯜ ꯒꯥꯟꯙꯤꯒꯤ ꯚꯥꯔꯠ ꯖꯣꯏ ꯅ꯭ꯌꯥꯌ ꯌꯥꯇ꯭ꯔꯥꯒꯤ ꯉꯁꯤ ꯅꯤꯅꯤ ꯆꯟꯕ ꯅꯨꯃꯤꯠꯇ ꯃꯅꯤꯄꯨꯔ ꯗꯤꯁꯇ꯭ꯔꯤꯛ ꯑꯍꯨꯝ ꯏꯝꯐꯥꯜ ꯋꯦꯁ, ꯀꯥꯡꯄꯣꯛꯄꯤ ꯑꯃꯁꯨꯡ ꯁꯦꯅꯥꯄꯇꯤ ꯂꯥꯟꯊꯣꯛꯂꯒ ꯅꯥꯒꯥꯂꯦꯟ ꯌꯧꯈ꯭ꯔꯦ꯫ ꯉꯔꯥꯡ ꯑꯍꯤꯡ AICC ꯑꯃꯗꯤ MPCCꯒꯤ ꯂꯨꯆꯤꯡꯕ ꯑꯃꯁꯨꯡ ꯊꯧꯃꯤꯁꯤꯡꯒ ꯁꯦꯛꯃꯥꯏꯒꯤ ꯀꯧꯖꯦꯡꯂꯩꯃꯗ ꯂꯩꯕ ꯐꯨꯠꯕꯣꯜ ꯒ꯭ꯔꯥꯎꯟꯗ ꯑꯍꯤꯡ ꯌꯥꯔꯦꯛꯂꯕ ꯃꯇꯨꯡ ꯉꯁꯤ ꯑꯌꯨꯛ ꯄꯨꯡ 9 ꯇꯥꯔꯛꯄꯗꯒꯤ ꯀꯥꯡꯄꯣꯛꯄꯤꯒꯤꯗꯃꯛ ꯑꯃꯨꯛ ꯍꯟꯅ ꯂꯝꯊꯥꯈꯤꯕꯅꯤ꯫ ꯃꯍꯥꯛꯅ ꯂꯨꯆꯤꯡꯕ ꯈꯣꯡꯆꯠꯂꯣꯏꯁꯤꯡꯅ ꯀꯥꯡꯄꯣꯛꯄꯤ ꯗꯤꯁꯇ꯭ꯔꯤꯛ ꯂꯥꯟꯗꯨꯅ ꯆꯠꯄꯗ ꯃꯐꯝ ꯈꯔꯗ ꯃꯤꯌꯥꯝꯒꯤ ꯂꯝꯕꯤꯒꯤ ꯅꯥꯛ ꯌꯦꯠꯇ ꯊꯣꯛꯂꯛꯇꯨꯅ ꯇꯔꯥꯝꯅ ꯑꯣꯛꯈꯤ ꯑꯃꯁꯨꯡ ꯃꯍꯥꯛꯀꯤ ꯄꯨꯛꯅꯤꯡ ꯊꯧꯒꯠꯈꯤ꯫ ꯃꯤꯌꯥꯝꯒ ꯂꯣꯏꯅꯅ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯅꯗꯨꯅ ꯈꯣꯡꯅ ꯆꯠꯃꯤꯟꯅꯔꯛꯂꯕ ꯃꯇꯨꯡ ꯅꯨꯃꯤꯠ ꯌꯨꯡꯕ ꯄꯨꯡ 12 ꯇꯥꯔꯝꯗꯥꯏꯗ ꯃꯍꯥꯛꯅ ꯁꯦꯅꯥꯄꯇꯤ ꯗꯤꯁꯇ꯭ꯔꯤꯛ ꯍꯦꯗꯀ꯭ꯋꯥꯔꯇꯔ ꯌꯧꯁꯤꯜꯂꯛꯄꯗ ꯗꯤꯁꯇ꯭ꯔꯤꯛ ꯑꯁꯤꯒꯤ ꯅꯨꯄꯤ ꯑꯉꯥꯡ ꯌꯥꯎꯅ ꯃꯤꯌꯥꯝꯅ ꯇꯔꯥꯝꯅ ꯑꯣꯛꯈꯤ꯫ ꯁꯦꯅꯥꯄꯇꯤ ꯗꯤꯁꯇ꯭ꯔꯤꯛ ꯍꯦꯗꯀ꯭ꯋꯥꯔꯇꯔꯒꯤ ꯇ꯭ꯔꯥꯐꯤꯛ ꯑꯥꯏꯂꯦꯟ ꯃꯌꯥꯗ ꯃꯍꯥꯛꯅ ꯇꯣꯡꯂꯛꯈꯤꯕ ꯕꯁ ꯈꯥꯝꯗꯨꯅ ꯃꯍꯥꯛꯄꯨ ꯑꯣꯛꯂꯝꯈꯤꯕ ꯃꯤꯌꯥꯝꯒ ꯋꯥꯔꯤ ꯁꯥꯅꯈꯤ꯫ ꯃꯍꯥꯛꯅ ꯍꯥꯏ ꯈꯣꯡꯆꯠ ꯑꯁꯤ ꯃꯅꯤꯄꯨꯔꯗꯒꯤ ꯍꯧꯕꯒꯤ ꯃꯔꯝꯗꯤ ꯁ꯭ꯇꯦꯠ ꯑꯁꯤꯒꯤ ꯃꯤꯌꯥꯝꯅ ꯃꯥꯌꯣꯛꯅꯔꯤꯕ ꯑꯋꯥ ꯑꯅꯥ ꯀꯌꯥ ꯑꯁꯤ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯃꯤꯌꯥꯝꯗ ꯃꯌꯦꯛ ꯁꯦꯡꯅ ꯈꯪꯍꯟꯒꯅꯤ꯫ ꯍꯥꯟꯅ ꯁꯨꯅꯕꯒꯤ ꯆꯩꯊꯦꯡ ꯐꯪꯂꯕ ꯃꯅꯤꯄꯨꯔꯗ ꯑꯃꯨꯛ ꯍꯟꯅ ꯇꯪꯗꯨ ꯂꯩꯇꯥꯕ ꯍꯟꯖꯤꯟꯅꯕ ꯑꯉꯝꯕ ꯊꯥꯛꯇ ꯍꯣꯠꯅꯒꯅꯤ ꯍꯥꯏꯕꯒꯤ ꯊꯥꯖꯕꯁꯨ ꯄꯤꯔꯝꯈꯤ꯫ ꯖꯥꯏꯔꯥꯝ ꯔꯥꯃꯦꯁ ꯑꯃꯗꯤ ꯄꯥꯔꯇꯤ ꯑꯁꯤꯒꯤ ꯃꯍꯩꯔꯣꯏꯁꯤꯡꯒꯤ ꯂꯨꯞ ꯑꯣꯏꯔꯤꯕ ꯅꯦꯁꯅꯦꯜ ꯁ꯭ꯇꯨꯗꯦꯟꯠ ꯌꯨꯅꯤꯌꯟ ꯑꯣꯐ ꯏꯟꯗꯤꯌꯥꯒꯤ ꯃꯀꯣꯛ ꯊꯣꯡꯕ ꯊꯧꯄꯨꯕ ꯀꯟꯍꯩꯌꯥ ꯀꯨꯃꯥꯔ ꯑꯅꯤꯅ ꯁꯔꯨꯛ ꯌꯥꯗꯨꯅ ꯉꯁꯤ ꯄꯥꯡꯊꯣꯛꯈꯤꯕ ꯄꯥꯎꯒꯤ ꯃꯤꯐꯝ ꯑꯃꯗ ꯖꯥꯏꯔꯥꯝ ꯔꯥꯃꯦꯁꯅ ꯍꯥꯏ ꯚꯥꯔꯠ ꯖꯣꯏ ꯅ꯭ꯌꯥꯌ ꯌꯥꯇ꯭ꯔꯥ ꯈꯣꯡꯆꯠꯀꯤ ꯃꯅꯨꯡꯗ ꯔꯥꯍꯨꯜ ꯒꯥꯟꯙꯤꯅ ꯌꯥꯝꯂꯕ ꯃꯤꯌꯥꯝ ꯑꯃꯗꯤ ꯁꯤꯚꯤꯜ ꯁꯣꯁꯥꯏꯇꯤ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯁꯤꯡꯒ ꯍꯛꯊꯦꯡꯅꯅ ꯎꯅꯔꯤ꯫ ꯍꯥꯟꯅ ꯃꯍꯥꯛꯅ ꯃꯅꯤꯄꯨꯔꯗ ꯂꯥꯛꯂꯝꯕ ꯃꯇꯝꯗꯁꯨ ꯁ꯭ꯇꯦꯠ ꯑꯁꯤꯒꯤ CSOꯁꯤꯡꯒ ꯎꯅꯈ꯭ꯔꯕꯅꯤ꯫ ꯍꯧꯖꯤꯛ ꯃꯅꯤꯄꯨꯔꯗ ꯐꯨꯔꯨꯞ ꯃꯁꯦꯜ ꯇꯣꯉꯥꯟ-ꯇꯣꯉꯥꯟ ꯇꯥꯟꯅꯔꯛꯂꯤꯕ ꯑꯁꯤ ꯂꯥꯏꯕꯛ ꯊꯤꯕꯅꯤ꯫ ꯔꯥꯍꯨꯜ ꯒꯥꯟꯙꯤꯒ ꯋꯥꯔꯤ ꯁꯥꯅꯕ ꯃꯇꯝꯗ ꯃꯅꯤꯄꯨꯔꯒꯤ ꯃꯤꯌꯥꯝ ꯑꯃꯁꯨꯡ CSOꯁꯤꯡꯅ ꯁ꯭ꯇꯦꯠ ꯑꯁꯤꯗ ꯇꯪꯗꯨ ꯂꯩꯇꯥꯕ ꯍꯟꯖꯤꯜꯍꯟꯅꯕ ꯄꯥꯝꯃꯤ ꯍꯥꯏꯅ ꯐꯣꯡꯗꯣꯔꯛꯂꯦ꯫ ꯑꯗꯨꯒ ꯄꯥꯡꯊꯣꯛꯀꯗꯧꯔꯤꯕ ꯂꯣꯛ ꯁꯚꯥ ꯃꯤꯈꯜꯒꯤ ꯃꯥꯡꯑꯣꯏꯅꯅ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯅꯔꯦꯟꯗ꯭ꯔ ꯃꯣꯗꯤꯕꯨ ꯃꯅꯤꯄꯨꯔꯗ ꯂꯥꯛꯍꯟꯅꯕꯒꯤꯗꯃꯛ ꯔꯥꯍꯨꯜ ꯒꯥꯟꯙꯤ ꯑꯃꯗꯤ ꯀꯪꯒ꯭ꯔꯦꯁ ꯄꯥꯔꯇꯤꯅ ꯊꯥ ꯑꯁꯤꯒꯤ 28ꯗꯒꯤ ꯍꯧꯗꯨꯅ ꯄꯥꯡꯊꯣꯛꯀꯗꯧꯔꯤꯕ ꯄꯥꯔꯂꯤꯌꯥꯃꯦꯟꯠꯀꯤ ꯕꯖꯦꯠ ꯃꯤꯐꯝꯗ ꯇꯛꯁꯤꯟꯕꯤꯌꯨ ꯍꯥꯏꯅꯁꯨ ꯐꯣꯡꯗꯣꯔꯛꯂꯦ ꯍꯥꯏꯈꯤ꯫ ꯖꯥꯏꯔꯥꯝ ꯔꯥꯃꯦꯁꯅ ꯃꯈꯥ ꯇꯥꯅ ꯍꯥꯏ ꯑꯣꯟꯂꯥꯏꯟꯗ ꯊꯥ 9 ꯍꯦꯟꯅ ꯃꯤꯅꯤꯁꯇꯔꯁꯤꯡꯅ ꯊꯕꯛ ꯁꯨꯔꯛꯂꯤꯕ ꯑꯁꯤ ꯃꯅꯤꯄꯨꯔ ꯈꯛꯇꯗ ꯑꯣꯏꯔꯝꯒꯅꯤ꯫ ꯃꯈꯣꯏ ꯍꯧꯖꯤꯛ ꯀꯗꯥꯏꯗ ꯂꯩꯔꯤꯕꯅꯣ ꯈꯪꯗꯦ ꯑꯗꯨꯕꯨ ꯃꯅꯤꯄꯨꯔꯗꯗꯤ ꯂꯩꯇ꯭ꯔꯦ ꯍꯥꯏꯈꯤ꯫ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯀꯤ ꯃꯤꯅꯤꯁꯇꯔꯁꯤꯡ ꯑꯃꯁꯨꯡ ꯂꯩꯉꯥꯛ ꯑꯁꯤꯕꯨ ꯂꯨꯆꯤꯡꯂꯤꯕ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯃꯁꯥꯃꯛ ꯐꯥꯎꯕ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔꯒ ꯎꯅꯕ ꯐꯪꯗ꯭ꯔꯤ꯫ ꯃꯅꯤꯄꯨꯔꯒꯤ ꯄꯣꯂꯤꯇꯤꯀꯦꯜ ꯄꯥꯔꯇꯤ 15-13 ꯃꯤꯍꯨꯠꯁꯤꯡ ꯑꯃꯁꯨꯡ ꯂꯨꯆꯤꯡꯕꯁꯤꯡꯅ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔꯒ ꯑꯃꯨꯛꯇꯪ ꯎꯅꯖꯒꯦ ꯍꯥꯏꯕꯗ ꯑꯌꯥꯕ ꯄꯤꯗ꯭ꯔꯤ꯫ ꯃꯅꯤꯄꯨꯔꯒꯤ ꯅꯤꯡꯊꯧꯔꯣꯜꯁꯤꯡꯒꯤ ꯆꯥꯗꯥ ꯅꯧꯗꯥ ꯑꯣꯏꯔꯤꯕ ꯔꯥꯖ꯭ꯌ ꯁꯚꯥꯒꯤ MP ꯑꯃꯁꯨꯡ ꯑꯣꯏꯔꯤꯕ ꯃꯤꯁꯛ ꯑꯃꯅ ꯑꯃꯁꯨꯡ ꯂꯣꯛ ꯁꯚꯥꯒꯤ MP ꯑꯃꯁꯨꯡ ꯑꯣꯏꯕꯒꯤ ꯃꯊꯛꯇ ꯌꯨꯅꯤꯌꯟ ꯃꯤꯅꯤꯁꯇꯔ ꯑꯣꯐ ꯁ꯭ꯇꯦꯠ ꯑꯣꯏꯔꯤꯕ ꯑꯃꯅ ꯐꯥꯎꯕ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯎꯅꯕ ꯐꯪꯗ꯭ꯔꯦ꯫ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔꯅ ꯄꯣꯂꯤꯇꯤꯀꯦꯜ ꯄꯥꯔꯇꯤ ꯄꯨꯝꯅꯃꯛꯀꯤ ꯃꯤꯐꯝ ꯀꯧꯗꯨꯅ ꯃꯅꯤꯄꯨꯔꯗ ꯃꯇꯧ ꯀꯔꯝꯅ ꯋꯥꯊꯣꯛ ꯑꯁꯤꯒꯤ ꯋꯥꯔꯣꯜꯁꯤꯟ ꯄꯨꯔꯛꯀꯅꯤ ꯍꯥꯏꯕꯒꯤ ꯑꯈꯟꯅꯅ ꯄꯥꯡꯊꯣꯛꯄꯁꯨ ꯂꯩꯇ꯭ꯔꯦ꯫ ꯏꯀꯨꯏ ꯀꯨꯏꯗ꯭ꯔꯤꯉꯩ ꯃꯃꯥꯡꯗ ꯄꯥꯡꯊꯣꯛꯈꯤꯕ ꯃꯤꯖꯣꯔꯥꯝ ꯃꯤꯈꯜꯒꯤ ꯚꯣꯠ ꯈꯣꯝꯕ ꯆꯠꯀꯅꯤ ꯊꯧꯔꯥꯡꯂꯝꯕ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔꯅ ꯃꯤꯖꯣꯔꯥꯝꯒ ꯇꯥꯏꯅꯔꯤꯕ ꯃꯅꯤꯄꯨꯔꯗꯗꯤ ꯆꯠꯇ꯭ꯔꯤꯕ ꯀꯔꯤꯒꯤꯅꯣ ꯍꯪꯅꯔꯛꯀꯅꯤ ꯀꯤꯕꯗꯒꯤ ꯃꯤꯖꯣꯔꯥꯝꯒꯤ ꯈꯣꯡꯆꯠꯁꯨ ꯇꯣꯛꯈꯤ ꯍꯥꯏꯅ ꯐꯣꯡꯗꯣꯛꯈꯤ꯫ BJPꯅ ꯑꯃꯨꯛꯇ ꯑꯣꯏꯈꯤꯗ꯭ꯔꯤꯕ ꯃꯑꯣꯡꯗ ꯃꯅꯤꯄꯨꯔꯗ ꯃꯁꯤꯡ ꯌꯥꯝꯅ ꯃꯤꯈꯜꯗ ꯃꯥꯏ ꯄꯥꯛꯂꯛꯇꯨꯅ ꯑꯗꯨꯕꯨ ꯆꯍꯤ ꯑꯃꯗ ꯑꯣꯏꯔꯛꯂꯤꯕ ꯃꯅꯤꯄꯨꯔꯒꯤ ꯍꯥꯟꯅ ꯁꯨꯅꯕ ꯑꯁꯤꯗꯤ BJP ꯑꯃꯁꯨꯡ RSSꯀꯤ ꯗꯤꯚꯥꯏꯁꯤꯚ ꯄꯣꯂꯤꯇꯤꯛꯁꯀꯤ ꯃꯍꯩꯅꯤ ꯍꯥꯏꯈꯤ꯫ ꯄꯥꯎꯒꯤ ꯃꯤꯐꯝ ꯑꯃꯗ ꯁꯔꯨꯛ ꯌꯥꯈꯤꯕ NSUIꯒꯤ ꯂꯨꯆꯤꯡꯕ ꯀꯟꯍꯩꯌꯥ ꯀꯨꯃꯥꯔꯅ ꯍꯥꯏ ꯚꯥꯔꯠ ꯖꯣꯏ ꯅ꯭ꯌꯥꯌ ꯌꯥꯇ꯭ꯔꯥ ꯈꯣꯡꯆꯠ ꯑꯁꯤ ꯃꯤꯈꯜꯒꯤ ꯃꯤꯠꯌꯦꯡꯗ ꯎꯔꯣꯏꯗꯕꯅꯤ꯫ ꯅꯔꯦꯟꯗ꯭ꯔ ꯃꯣꯗꯤꯅ ꯃꯥꯏ ꯄꯥꯛꯇꯨꯅ ꯑꯅꯤꯔꯛ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯑꯣꯏꯔꯦ꯫ ꯃꯍꯥꯛꯀꯤ ꯃꯈꯨꯠꯇ ꯂꯣꯏꯅ ꯊꯣꯛꯂꯦ꯫ ꯃꯍꯥꯛꯀꯤ ꯄ꯭ꯂꯦꯟ ꯂꯩ, ꯕꯨꯂꯦꯠ ꯄ꯭ꯔꯨꯐ ꯀꯥꯔ, ꯂꯥꯈ 10 ꯄꯤꯕ ꯒꯥꯔꯤ ꯑꯃꯗꯤ SPGꯁꯤꯡ꯫ ꯁꯦꯀ꯭ꯌꯨꯔꯤꯇꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯍꯥꯛ ꯃꯅꯤꯄꯨꯔꯗ ꯂꯥꯛꯇꯕ ꯅꯠꯇꯦ꯫ ꯃꯤꯈꯜꯒꯤ ꯑꯪꯀꯗ ꯃꯅꯤꯄꯨꯔꯒꯨꯝꯕ ꯑꯄꯤꯛꯄ ꯁ꯭ꯇꯦꯠꯇ ꯄꯨꯛꯅꯤꯡ ꯆꯪꯗꯕꯅꯤ ꯍꯥꯏꯈꯤ꯫
Prime Minister Narendra Modina May thadagina hauzik faubagi manungda Chief Minister Biren ki mapok numit ki yaifa pauje pibada khakta natana Manipur pankidribani hainasu mahakna paummisingda phongdokhi. CM Biren kuki Taba lamda Changba Ngamdre Modina Tuminna Leithokli kuki singna namna khundaba mafamsingda Chief Minister Nongthongbam Biren Changba Ngamdre aruba phibam ama mayokdaringaida chairakta Prime Minister Narendra Modina Tuminna Leithokli haina National Student Union of India ki in-charge Kariya Kumarna maral sikre. Hauzik chathariba Rahul Gandhi ki Bharat Jodo Nyaya Jatra ki matangda wa ngangladuna Kariya na haiki Manipurdagi hauriba jatra asi da Imphal ki driver sing Kangpokpida lakpa ngamde aduga Kangpokpi ki driver sing su Imphal tamna lakpa ngamdre. State asi ki Chief Minister fauba kuki Taba lamsingda chappa ngamdana leiriba aruba phibam asida Narendra Modina Tuminna laisimba asi angakpani. Adubu Rahul Gandhi na Manipurgi miyamgi pirang taithoktuna mahusagi punsida hanjhanduna ina tapna leiba ngamnabagi pandamda jatra asi Manipurdagi hauribani. Senapatida pangthokhiba pauki mifam amada Kanhaiya Kumarna makha taratuna haiki Leibak miyamda achumba wail fanghanbagi tangai fadaba mamangaidagi adumak leiduna laki. Adubo haukiba chahi khara asida akanba safu amaga loinana arambatana pikthalaba nonglei nungsit ama leibak asida humduna chatliba asidagi leibak asibu miyamna kalhauba yamna mathau tarakpana Bharat Jodo Nyaya Jatra asi chapagi tangai fadaba lakpani. Manipurda tha nipan henna miyamna mayoknariba awaba asida Narendra Modina wafam amata phongdokpa leitri. Leibak asida laumi amadi thabak phangdaba naha kaya suicide tawduna siri. Thawong asi makha tana tawbiganu madugi mahuta Rahul Gandhi ga punna lepminaduna achumbagi lami ama oiduna punna thengnaminasi. Bharat Jodo Nyaya Jatra achumba wayal phangdraba micham miyamgidamak chappa jatrani. Jatra asi Congress Party na sinduna pangthokpa jatra oirabasu botkidamak oiba miyengda yengbiganu. Jatra asi leibak asida chathariba aramba thawongsing asi thengnanabagidamakta chatpani. Prime Minister Narendra Modi ki nakta hauzik awatpa amata leite. Adubu karigidamak Manipurda chattuna miyamgi awaba kohanaba hotnadribano. Posak khudingmak botka mari leinana yenglabadi leibak asi khaibung adumak taduna leigani. Madaba Gandhina miyamgidamak lanthengnakiba adu botkidamak thengnakiba natte. Bharat Jodo Nyaya Jatra leibak asida leiriba miyoi crore chamaga nifugidamak chappa jatrani. Congress Party religion amatagi yeknaba natte punnamaki yaifaba pamba party amani hainasu phongdokhi. Paugi mifam aduda Jairan Ramesh na haiki Manipurda miyamgi thamoigi ihol khangba leingak leiba mathau tare. Hauzik state asida paliba BJP leingak asigi minister ani mapanlamda leiduna thanipan online da thabak tawduna leiri. Lamdam asigi Chief Minister Rajya Sabha amadi Lok Sabha ki MP fauba Prime Minister unaba ngamdana leiri. Congress Party na Parliament no confidence motion pukhalkibagi amata ngairaba pandamdi Narendra Modi Manipurgi matangda Tuminna leiba toktuna wa ngangnabagidamaktani. Adubu maruiba wa amata ngangkide. Hantak Narendra Modi Mizoram bot khomba lakadabadagi cancel tawkiba adu Mizoramda bot khomba laklaga Manipurda karigidamak chatribano haiba wahang soidan lakani haibagini. Manipurgi awaba leiba asigi awabani. BJP na leiba asibu khaibung tananabagidamak politics tawre. Manipur miyamna thamlakliba demandsing leingak paibada yaudраbasu thabak oina pangthoknaba Rahul Gandhi na soidana hotnagani haibasi Manipurgi miyamnasu thajabiyu hainasu phongdokhi. Singchanba chappada kuki militantsing na hatopikhraba imung ahunggi paudam. Furi ani suna lipa phangjakhidraba thodam anan tha taruk khakta ngairibi machanupi thamlamli. Hautakki maizakpi chingda tha asigi tara da apopa mapagi matung induna Singchanba chakhibadagi sing puraga mahusagumna hingna halaktuna ngaihak awa potharabagi mahutta apopa mapaga loinana asiba hakchang oina miyamna porakhraba thodam anan supnatagi tha taruk khakta ngairibi machanupi amasung mahakki loinabi thodam ongbi ichan thamlamli. Chaba thakpa watpagi mathakta chang naina chaba phangdabadagi ngaihak leitana masada hedona hechanki.
ꯗꯣꯛꯇꯔ ꯌꯦꯡꯂꯕꯁꯨ ꯃꯁꯥꯒꯤꯗꯃꯛ ꯆꯥꯅ ꯊꯛꯅꯕ ꯍꯤꯗꯥꯛ ꯂꯥꯡꯊꯛ ꯏꯔꯛꯂꯕꯁꯨ ꯂꯩꯅꯕ ꯁꯦꯜ ꯂꯩꯇꯕꯗꯒꯤ ꯂꯩꯗꯨꯅ ꯆꯥꯈꯤꯗꯦ꯫ ꯅꯨꯃꯤꯠ ꯍꯨꯝꯅꯤꯔꯣꯝ ꯃꯁꯥ ꯇꯨꯁꯣꯟ ꯃꯥꯁꯣꯟꯅꯗꯨꯅ ꯂꯩꯔꯝꯂꯕ ꯃꯇꯨꯡ ꯈꯔ ꯀꯟꯈꯠꯂꯛꯂꯦ ꯍꯥꯏꯗꯨꯅ ꯃꯄꯥꯒ ꯂꯣꯏꯅꯅ ꯍꯜꯂꯛꯂꯒ ꯂꯨꯄꯥ 100 ꯈꯛꯇꯗ ꯌꯣꯟꯒꯗꯕ ꯁꯤꯡ ꯀꯧꯊꯣꯡ ꯑꯃꯈꯛꯇꯪ ꯆꯟꯕ ꯌꯥꯎꯔꯨꯈꯤꯒꯦ ꯍꯥꯏꯔꯒ ꯃꯌꯨꯝꯗꯒꯤ ꯊꯣꯛꯈꯤꯕꯅꯤ꯫ ꯃꯄꯨꯔꯣꯏꯕꯒ ꯅꯧꯅ ꯁꯦꯠꯅ ꯈꯥꯏꯅꯔꯕꯤ ꯃꯍꯥꯛꯀꯤ ꯂꯣꯏꯅꯕꯤ ꯏꯆꯟꯅ ꯄꯥꯎꯆꯦ ꯑꯁꯤꯗ ꯍꯥꯏ꯫ ꯂꯩꯈꯤꯗ꯭ꯔꯕ ꯏꯄꯨꯔꯣꯏꯕ ꯑꯅꯟ ꯃꯁꯥ ꯀꯌꯥ ꯐꯠꯇꯦ, ꯌꯥꯝꯅ ꯇꯣꯏꯅ ꯅꯥꯒꯜꯂꯤ, ꯇꯣꯏꯅ ꯇꯣꯏꯅ ꯋꯥꯟꯊꯗꯨꯅ ꯁꯔꯩ ꯍꯧꯕꯗꯧꯅ ꯇꯧꯕꯁꯨ ꯌꯥꯎꯈꯤ꯫ ꯃꯍꯥꯛ ꯑꯐꯪ ꯑꯐꯪꯕ ꯊꯕꯛ ꯁꯨꯗꯨꯅ ꯆꯥꯛꯈꯨꯝ ꯃꯩ ꯃꯨꯠꯇꯅꯕ ꯍꯣꯠꯅꯖꯔꯛꯈꯤꯕꯅꯤ꯫ ꯌꯥꯝꯅ ꯇꯣꯏꯅ ꯅꯥꯒꯟꯕꯅꯤꯅ ꯏꯃꯨꯡꯗ ꯂꯩꯇ ꯂꯥꯏꯔꯅ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯄꯤꯛ ꯊꯜꯂꯛꯈꯤ꯫ ꯃꯁꯥꯅ ꯂꯤꯠꯂꯤꯕ ꯐꯨꯔꯤꯠ ꯐꯥꯎꯕ ꯑꯅꯤꯁꯨꯅ ꯂꯤꯠꯆꯕ ꯐꯪꯈꯤꯗꯦ꯫ ꯅꯥꯔꯛꯄ ꯈꯨꯗꯤꯡꯗ ꯁꯦꯜ ꯂꯩꯇꯕꯗꯒꯤ ꯗꯣꯛꯇꯔꯗ ꯌꯦꯡꯕꯁꯨ ꯉꯝꯈꯤꯗꯦ꯫ ꯏꯀꯨꯕꯣꯛꯀ ꯂꯣꯏꯅꯅ ꯁꯤꯡ ꯆꯟꯕ ꯆꯠꯈꯤꯕ ꯅꯨꯃꯤꯠ ꯑꯗꯨꯁꯨ ꯃꯁꯥ ꯈꯔ ꯀꯟꯈꯠꯂꯦ ꯍꯥꯏꯗꯨꯅ ꯑꯌꯨꯛꯀꯤ ꯆꯥꯛ ꯆꯥꯔꯒ ꯆꯠꯈꯤꯕꯅꯤ꯫ ꯂꯩꯇ ꯂꯥꯏꯔꯅ ꯈ꯭ꯋꯥꯡ ꯀꯣꯏꯁꯤꯜꯂꯛꯄꯗꯒꯤ ꯃꯁꯥꯒꯤ ꯐꯤꯚꯝ ꯍꯟꯅꯗꯧꯅ ꯐꯒꯠꯂꯛꯄ ꯅꯠꯇ꯭ꯔꯒꯁꯨ ꯇꯉꯥꯏꯐꯗꯅ ꯆꯠꯈꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯃꯤꯅꯨꯡꯁꯤ ꯄꯛꯇ꯭ꯔꯕ ꯀꯨꯀꯤꯁꯤꯡꯅ ꯏꯀꯨꯕꯣꯛꯀ ꯄꯨꯟꯅ ꯍꯥꯠꯇꯣꯛꯄꯤꯈ꯭ꯔꯦ꯫ ꯅꯪꯕꯅ ꯈ꯭ꯋꯥꯡ ꯀꯣꯏꯔꯕꯁꯨ ꯍꯧꯖꯤꯛ ꯖꯤꯡꯒꯅ ꯄꯥꯈꯜ ꯈꯜꯂꯒ ꯂꯩꯔꯛꯂꯤꯕ ꯌꯨꯝ ꯑꯁꯤꯒꯤ ꯃꯍꯨꯠꯇ ꯐꯖꯕ ꯌꯨꯝ ꯃꯆꯥ ꯑꯃꯈꯛꯇꯪ ꯁꯥꯔꯒ ꯑꯩꯁꯨ ꯁꯦꯜ ꯈꯔ ꯈꯔ ꯊꯣꯛꯅꯅꯕ ꯐꯤ ꯁꯥꯅꯕ ꯀꯣꯟ ꯑꯃ ꯂꯩꯕꯤꯒꯅꯤ ꯍꯥꯏꯅꯁꯨ ꯌꯥꯝꯅ ꯇꯣꯏꯅ ꯍꯥꯏꯔꯝꯈꯤ꯫ ꯑꯗꯨꯕꯨ ꯃꯄꯨꯔꯣꯏꯕꯅ ꯃꯪꯖꯔꯝꯕ ꯃꯪꯂꯥꯟ ꯄꯨꯝꯅꯃꯛ ꯍꯧꯖꯤꯛꯇꯤ ꯃꯪꯐꯥꯎꯅꯕꯒꯤ ꯃꯍꯨꯠꯇ ꯃꯪꯂꯥꯛꯅꯔꯦ꯫ ꯑꯩꯈꯣꯏ ꯄꯨꯝꯅꯃꯛꯄꯨ ꯍꯟꯗꯛ ꯃꯄꯣꯛꯁꯤꯒꯤ ꯑꯣꯏꯅ ꯊꯥꯗꯣꯛꯂꯝꯗꯨꯅ ꯆꯠꯈ꯭ꯔꯦ꯫ ꯃꯄꯨꯔꯣꯏꯕꯕꯨ ꯍꯥꯠꯇꯣꯛꯄꯤꯈꯤꯕ ꯑꯁꯤ ꯃꯍꯥꯛꯀꯤ ꯁꯨꯞꯅꯇꯒꯤ ꯆꯦꯡ ꯆꯔꯥ ꯑꯃꯈꯛ ꯐꯪꯅꯕꯒꯤꯗꯃꯛ ꯌꯣꯟꯅꯅꯕ ꯁꯤꯡ ꯆꯟꯕ ꯆꯠꯈꯤꯕꯅꯤ꯫ ꯂꯩꯍꯧꯔꯤꯕ ꯑꯩꯒꯤ ꯊꯃꯣꯏ ꯄꯨꯕ ꯉꯝꯗꯦ꯫ ꯍꯧꯖꯤꯛꯇꯤ ꯏꯄꯨꯔꯣꯏꯕꯁꯨ ꯂꯩꯇ꯭ꯔꯕꯅꯤꯅ ꯄꯤꯛꯂꯤꯕ ꯏꯆꯥꯅꯨꯄꯤꯁꯤ ꯀꯅꯥꯅ ꯌꯦꯡꯁꯤꯟꯕꯤꯒꯅꯤ? ꯍꯥꯠꯄꯒꯤ ꯍꯥꯠꯄ ꯏꯃꯥ ꯏꯆꯥꯕꯨꯁꯨ ꯍꯥꯠꯇꯣꯛꯄꯤꯔꯣ ꯍꯥꯏꯅ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯀꯪꯗꯅ ꯃꯄꯨꯔꯣꯏꯕ ꯀꯧꯔꯗꯨꯅ ꯀꯞꯂꯒ ꯄꯥꯎꯗꯝꯂꯛꯈꯤ꯫ ꯑꯩꯍꯥꯛꯀꯤ ꯏꯃꯨꯡ ꯑꯁꯤꯒꯤ ꯍꯛꯁꯦꯜꯒꯤ ꯀꯥꯔꯗ ꯅꯠꯇ꯭ꯔꯒ ꯂꯦꯕꯔꯒꯤ ꯀꯥꯔꯗꯅꯆꯤꯡꯕ ꯑꯃꯠꯇ ꯐꯪꯕ ꯂꯩꯇ꯭ꯔꯤ꯫ ꯔꯦꯁꯟ ꯀꯥꯔꯗꯁꯨ ꯄꯨꯟꯅ ꯏꯃꯨꯡꯒꯤ ꯃꯤꯑꯣꯏ 3 ꯂꯩꯕꯒꯤ ꯃꯅꯨꯡꯗ ꯃꯤꯑꯣꯏ 4 ꯈꯛꯀꯤ ꯄꯥꯜꯂꯒ ꯄꯤꯛꯂꯤꯕ ꯑꯁꯤꯁꯨ ꯂꯩꯉꯥꯛꯀꯤ ꯃꯔꯤ ꯂꯩꯅꯕ ꯑꯣꯊꯣꯔꯤꯇꯤꯁꯤꯡꯅ ꯌꯦꯡꯁꯤꯟꯕꯤꯌꯨ ꯍꯥꯏꯗꯨꯅ ꯀꯞꯍꯧꯔꯤ꯫ ITLFꯀꯤ ꯂꯥꯟꯃꯤ ꯑꯃ ꯅꯣꯡꯃꯩꯒ ꯀꯣꯟꯅꯅ ꯐꯥꯔꯦ꯫ ꯃꯦ 3ꯗꯒꯤ ꯆꯠꯊꯔꯛꯂꯤꯕ ꯇꯝꯊꯤꯔꯕ ꯂꯥꯟ ꯑꯁꯤꯕꯨ ꯃꯊꯧ ꯁꯪꯂꯤꯕ ꯆꯨꯔꯆꯥꯟꯄꯨꯔꯗ ꯕꯦꯖ ꯇꯧꯕ ꯏꯟꯗꯤꯖꯤꯅꯤꯌꯁ ꯇ꯭ꯔꯥꯏꯕꯦꯜ ꯂꯤꯗꯔꯁ ꯐꯣꯔꯝꯒꯤ ꯈꯨꯠꯂꯥꯏ ꯄꯥꯏꯕ ꯂꯥꯟꯃꯤ ꯑꯃ ꯉꯁꯤ ꯑꯌꯨꯛ ꯀꯝꯕꯥꯏꯟ ꯐꯣꯔꯁꯅ ꯅꯣꯡꯃꯩꯒ ꯀꯣꯟꯅꯅ ꯐꯥꯔꯦ ꯍꯥꯏꯔꯤ꯫ ꯊꯧꯗꯣꯛ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯄꯥꯎꯆꯦ ꯑꯁꯤꯅ ꯐꯪꯕ ꯄꯥꯎꯅ ꯍꯥꯏꯕꯗ ꯐꯥꯔꯕ ITLFꯀꯤ ꯂꯥꯟꯃꯤ ꯑꯗꯨꯒꯤ ꯃꯃꯤꯡ ꯔꯤꯌꯥꯟ ꯁꯨꯋꯥꯂꯥꯜ ꯕꯣꯂꯥꯝꯅꯝ ꯑꯄꯣꯛꯄ ꯆꯤꯡꯈꯥꯏꯃꯨꯡ ꯀꯧꯏ꯫ ꯆꯨꯔꯆꯥꯟꯄꯨꯔꯒꯤ ꯄꯤꯌꯥꯔꯁꯃꯨꯟꯗꯒꯤꯅꯤ ꯍꯥꯏꯔꯤ꯫ ꯉꯁꯤ ꯑꯌꯨꯛ ꯄꯨꯡ 6ꯇꯒꯤ ꯍꯧꯔꯒ ꯅꯨꯃꯤꯠ ꯌꯨꯡꯕ ꯐꯥꯎꯕ BSF 9AR 13 ꯀꯣꯃꯟ ꯔꯦꯖꯤꯃꯦꯟꯠ 139 CRPFꯀꯤ ꯀꯝꯕꯥꯏꯅꯤꯡ ꯄꯔꯁꯣꯅꯦꯜꯁꯤꯡ ꯑꯃꯗꯤ ꯄꯨꯂꯤꯁꯀꯤ ꯀꯝꯕꯥꯏꯟ ꯇꯤꯝ ꯑꯃꯅ ꯏꯝꯐꯥꯜ ꯆꯨꯔꯆꯥꯟꯄꯨꯔ ꯂꯝꯕꯤꯒꯤ ꯃꯐꯝ ꯑꯃꯗ ꯃꯣꯕꯥꯏꯜ ꯆꯦꯛ ꯄꯣꯁꯠ ꯍꯥꯡꯗꯨꯅ ꯑꯆꯠ ꯑꯋꯣꯡꯁꯤꯡ ꯐ꯭ꯔꯦꯛꯀꯤꯡ ꯑꯃꯁꯨꯡ ꯆꯦꯀꯤꯡ ꯆꯠꯊꯈꯤ꯫ ꯇꯥꯟꯖꯥꯁꯤꯗ ꯔꯦꯖꯤꯁꯇꯔ ꯅꯝꯕꯔ ꯌꯥꯎꯗꯕ ꯃꯍꯦꯟꯗ꯭ꯔ ꯄꯤꯛ ꯑꯞ ꯚꯦꯟ ꯑꯃ ꯑꯃꯁꯨꯡ ꯇꯥꯇꯥ ꯌꯣꯗꯥ MN02 G0436ꯇ ꯀꯨꯀꯤ ꯅꯍꯥ 10 ꯂꯣꯝ ꯇꯣꯡꯗꯨꯅ ꯆꯨꯔꯆꯥꯟꯄꯨꯔꯗꯒꯤ ꯀꯤꯂꯣꯃꯤꯇꯔ ꯇꯝꯅ ꯂꯥꯛꯈꯤ ꯍꯥꯏꯔꯤ꯫ ꯒꯥꯔꯤ ꯑꯅꯤꯁꯤꯅ ꯇꯣꯔꯕꯨꯡ ꯕꯪꯂꯥꯗ ꯗꯤꯄ꯭ꯂꯣꯏ ꯇꯧꯔꯤꯕ 10 BSFD ꯀꯝꯄꯦꯅꯤꯒꯤ ꯑꯦꯔꯤꯌꯥ ꯌꯧꯁꯤꯜꯂꯛꯄꯗ ꯀꯝꯕꯥꯏꯟ ꯇꯤꯝ ꯑꯁꯤꯅ ꯈꯥꯝꯂꯒ ꯆꯦꯛ ꯇꯧꯔꯨꯕꯗ ITLFꯀꯤ ꯑꯥꯏꯗꯦꯟꯇꯤꯇꯤ ꯀꯥꯔꯗ ꯌꯥꯎꯔꯝꯕ ꯐ꯭ꯔꯦꯛ ꯑꯁꯤꯒꯤ ꯂꯥꯟꯃꯤ ꯑꯁꯤ ꯈꯨꯠꯂꯥꯏꯒ ꯀꯣꯟꯅꯅ ꯐꯥꯕꯅꯤ ꯍꯥꯏꯔꯤ꯫ ꯃꯉꯣꯟꯗꯒꯤ 9mm ꯄꯤꯁꯇꯣꯜ ꯑꯃ, ꯀꯥꯞꯄ ꯌꯥꯔꯤꯕ ꯃꯔꯨ 9, ꯃꯦꯒꯥꯖꯤꯟ ꯑꯃ, ꯃꯍꯥꯛꯅ ꯁꯤꯖꯤꯟꯅꯔꯝꯕ ꯃꯣꯕꯥꯏꯜ ꯍꯦꯟꯗꯁꯦꯠ ꯑꯃ ꯑꯃꯁꯨꯡ ꯇꯤꯌꯔ ꯁ꯭ꯃꯣꯛ ꯒ꯭ꯔꯦꯅꯦꯗ ꯑꯃꯒ ꯔꯤꯀꯣꯚꯔ ꯇꯧꯈꯤ ꯍꯥꯏꯔꯤ꯫ ꯐꯥꯔꯕ ꯃꯤꯑꯣꯏ ꯑꯁꯤ ꯃꯉꯣꯟꯗꯒꯤ ꯁꯤꯖ ꯇꯧꯕ ꯈꯨꯠꯁꯨ ꯈꯨꯠꯂꯥꯏꯁꯤꯡ ꯑꯁꯤꯒ ꯀꯣꯟꯅꯅ ꯆꯨꯔꯆꯥꯟꯄꯨꯔ ꯄꯨꯂꯤꯁꯇ ꯁꯤꯟꯅꯈ꯭ꯔꯦ ꯍꯥꯏꯔꯤ꯫